Thaina khungang amada Sanajau amadi Tomba kauba machin manau ani leirami. Sanajau na mayambani, Tomba na manau nupani. Sanajau de mabuk yamna fatti. Matam pumbada magi oisapata khalami. Aduga Tomba de mabuk mapau yamna fai, ipang pangjai. Matamgi matung inna machin manau ani adu mayum magai panari. Mayum panaraba matung Sanajau de makoigi ingkhol adudagi manglapti laptaba mafam amada mayum hongduna magi nupiga makoi ani leikirami. Aduga Tombana makoigi hanagi ingkhol aduda magi nupi memiga makoi ani leirami. Sanajau na Tombagi ipang pangsaba matau aduda khodong chaba lauduna mama mapana thambiramba lofam sing adudagi afaba lofam ayamba khangkataga magi oirami. Aduga lofam fataba amakhakna Tombada pirami. Tombadi karisu khande ipang pangjai aduna mayambana tauribaduda adamak yarami. Matam khara hokre Sanajauga magi nupigadi lofam afaba mayam adugi matingna phoseng fazana haptuna makoidi komna nungaina leirami. Aduga Tombaga magi nupi memigadi yamna wana chara henduna leirami. Lofam so amakhakta oibaga adugi sumatakta fatava lofam adusu ayamba matamda lau uba yaramde maram aduna makoidi phoseng amatasu haplamde. Asamna matam kharasu amu hokre. Nongmade Tomba magi lofamda nungsu silaktringaida lau su hounaba haiduna praprap laame. Tomba nungsisu churakadore tawrisi. Mamang sahidasu phau amatal ohode. Handaka phau lo ohdrabadi handaksu chara soiduna helani. Ase khandana mahak asum laame. Tanjadada mahakki maninglomdagi mayamba Sanajauna kaurami. Tomba Tomba haiduna. Tomba maning ontoktuna yengi. Mayamba Sanajau oiduna leirami. Tasao oire. Kai haige tasao. Sanajau. Ai ngasise thaba ama chataba yadre. Aduna nangaigi lause khara subiramo. Tomba. Ado tasao. Ngasise aigi lau. Tombana haiva loifatringaida Sanajauna marak thattuna asumna hairaki. Sanajau. Nangiduna hayeng suro kaidawrage. Ngasidi aigise khara subiram. Aisu chatta yadadana tawribanine. Mayambana adumna hairakpaduda Tombasu yadabasu ngamdabana asumna komlaki. Hoi tasau. Ngasigidi tasaugi oina subiramlagi. Sanajau. Adoridana ichina lao haiside. Aigi inausidine mabuk yamna fabanida. Mayambana adumnaga hairambaduda Tombadi harau leheuri. Aduga mayambagi lahuda oina subirami. Sanajau adu monda nungaina mayumda halaami. Sanajau. Apang bahaisidi shumaina khara sizinaba tabani. Yumda chalaga ngihaktabu tumnukige. Ase khanduna Sanajau Tombada thabak chatkani haijilamlaga mayumda changduna nungaina tumduna leithokli. Tombadi Sanajaugi lofam aduda yamna wana lausurami. Ngihak leiraba matungda numidang wairamgi matam oisilakli. Sanajaudu tumba pehladuna hogulakli. Numitaram dauredana tawurside. Tombadubu aigi laudubu suba loiraba jala. Amuktabu yenglu khigeda. Ase khandana Sanajau adu hogotuna mahaki lofam tamna laami. Mahakna lakpada Tombadu lau suba loisilamli. Madu ubada Sanajau adu yamna haraurami. Aduga Tombada asumna hairaki. Tomba, nangdi lau subasu loina loiramledana. Tomba. Hoi tasau. Ado tasaugi thaboktubu chatpirurabo. Sanajauna haijintuna asumna amuk khumlaki. Chalure. Hausikta halaklibani. Ngasiga chatlamdrabadi aigi thabokto loina soirangadabani. Ado nangnane aigi achauba mateng ama pangbibase yamna nungaile tasau. Tomba. Hoida. Aina tasaugi mateng pangdrabadi kanana pangni. Ai wara kandasto tasau na mateng pangdoribani. Sini ichina naw haise tasau. Sanajau. Hoine he nangna haiba chumine nauside. Asi haidana Sanajau su miyumda hankirami. Tomba su miyumda halakli.
ꯃꯌꯨꯝ ꯌꯧꯕꯗ ꯅꯨꯃꯤꯠꯇꯨꯁꯨ ꯄꯨꯡꯇꯥ ꯇꯥꯁꯤꯟꯈꯤꯔꯝꯃꯤ꯫ ꯃꯦꯃꯤꯅ ꯆꯥꯛ ꯂꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯦꯃꯤ, ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯋꯥꯔꯝꯂꯅꯤ, ꯈꯣꯡꯈꯨꯠꯇꯣ ꯍꯥꯝꯗꯣꯛꯄꯤꯔꯨꯔꯣ, ꯑꯗꯨꯒꯅꯦ ꯑꯩꯅ ꯆꯥꯛꯁꯨ ꯂꯣꯏꯔꯕꯅꯤ, ꯆꯥꯛꯁꯦ ꯆꯥꯊꯣꯛꯑꯣ ꯂꯥꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯃꯤꯅ ꯇꯣꯝꯕꯒꯤ ꯆꯥꯛꯁꯤꯡ ꯑꯗꯨ ꯊꯤꯗꯨꯅ ꯄꯨꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯦꯃꯤꯒꯤ ꯁꯔꯨꯛꯇꯤ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯇꯣꯝꯕꯅ, ꯅꯪꯒꯤ ꯆꯥꯛꯇꯤ ꯀꯗꯥꯏ? ꯃꯦꯃꯤ, ꯑꯩ ꯉꯁꯤꯗꯤ ꯆꯥꯛ ꯆꯥꯅꯤꯡꯗ꯭ꯔꯤ, ꯑꯗꯨꯅ ꯆꯥꯔꯔꯣꯏꯒꯤ꯫ ꯃꯦꯃꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕ ꯆꯤꯡꯅꯔꯗꯨꯅ ꯆꯥꯛ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯆꯥꯛꯇꯤ ꯂꯩꯔꯝꯃꯤ꯫ ꯆꯥꯛ ꯂꯩꯔꯝꯂꯕꯅꯤꯅ ꯃꯍꯥꯛ ꯀꯔꯤꯁꯨ ꯈꯟꯗꯅ ꯃꯦꯃꯤꯗꯨ ꯆꯥꯛ ꯆꯥꯅꯤꯡꯗꯕꯒꯤ ꯑꯣꯏꯔꯝꯂꯅꯤ ꯈꯟꯗꯨꯅ ꯆꯥꯛꯇꯨ ꯆꯥꯊꯣꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯇꯣꯝꯕꯗꯨ ꯆꯥꯛ ꯆꯥꯔꯒ ꯂꯧ ꯁꯨꯕ ꯆꯠꯂꯒꯦ ꯈꯟꯗꯨꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯆꯪꯂꯛꯄꯗ ꯆꯥꯛꯈꯨꯝ ꯑꯗꯨ ꯆꯥꯛ ꯊꯣꯡꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯎꯔꯝꯗꯦ꯫ ꯃꯍꯥꯛ ꯆꯤꯡꯅꯔꯗꯨꯅ ꯆꯤꯡꯐꯨ ꯑꯗꯨ ꯐꯠ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯦꯡꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯃꯤꯅ ꯆꯥꯛ ꯆꯖꯤꯛ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯦꯃꯤ, ꯁꯦ ꯉꯁꯤꯒꯤꯗꯤ ꯁꯤ ꯑꯣꯏꯅ ꯆꯥꯔꯣ, ꯑꯗꯨꯒ ꯂꯧ ꯁꯨꯕꯗꯣ ꯆꯠꯄꯤꯔꯣ꯫ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯁꯨ ꯚꯥꯞ ꯇꯥꯔꯛꯂꯤ꯫ ꯃꯦꯃꯤꯅ ꯉꯔꯥꯡ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯗꯨ ꯆꯦꯡ ꯑꯇꯩ ꯂꯩꯇꯕꯒꯤꯅꯤ, ꯑꯗꯨꯅ ꯑꯌꯨꯛꯇ ꯃꯥꯕꯨ ꯄꯤꯖꯅꯕ ꯈꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯗꯨ꯫ ꯇꯣꯝꯕ, ꯃꯦꯃꯤ, ꯅꯪꯅ ꯉꯔꯥꯡ ꯆꯥꯛ ꯆꯥꯗ꯭ꯔꯤꯕꯗꯨꯗꯤ ꯁꯤꯒꯤ ꯑꯣꯏꯔꯦꯀꯣ? ꯃꯦꯃꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, ꯅꯠꯇꯤꯌꯦ, ꯉꯔꯥꯡ ꯑꯩꯅ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕꯗꯨꯗ ꯆꯥꯅꯤꯡꯗꯗꯅ ꯆꯥꯗꯕꯅꯤ꯫ ꯃꯦꯃꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯣꯝꯕ ꯃꯊꯋꯥꯏ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯤ꯫ ꯑꯗꯨꯒ ꯃꯕꯣꯛꯅꯤꯡꯗꯁꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯕꯨ ꯑꯁꯨꯝꯅ ꯋꯥꯀꯠꯆꯩ, ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯑꯃꯨꯛꯇ ꯎꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯋꯥꯕꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯦꯃꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯤꯅꯣ ꯅꯪꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯑꯃꯨꯛ ꯂꯩꯔꯤꯗꯨꯕꯣ? ꯇꯣꯝꯕ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯦꯃꯤꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯃꯦꯃꯤ, ꯑꯩꯈꯣꯏꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯣꯏꯅꯣ? ꯑꯩꯒꯤ ꯈꯨꯠꯁꯤꯗ ꯁꯦꯜꯒ ꯂꯩꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯑꯣꯏꯔꯛꯀꯅꯤ? ꯃꯦꯃꯤꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯒꯤꯗꯤ ꯀꯩꯝꯇ ꯈꯜꯂꯨꯅꯨ, ꯂꯥꯏꯕꯛꯇꯕꯨ ꯇꯝꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯃꯇꯝ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯅ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯟꯅꯕ ꯈꯛ ꯈꯜꯂꯒ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗꯣ ꯑꯗꯨꯗꯤ ꯇꯧꯒꯨꯝꯁꯤꯀꯣ꯫ ꯊꯃꯣꯏ ꯁꯦꯡꯅ ꯃꯇꯦꯡ ꯄꯥꯡꯁꯤ꯫ ꯑꯗꯨꯀꯥꯟꯗꯗ ꯅꯣꯡꯃꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯈꯣꯏꯒꯤꯁꯨ ꯅꯨꯡꯉꯥꯏꯅꯕ ꯁꯣꯏꯗꯅ ꯁꯤꯟꯕꯤꯔꯛꯀꯅꯤꯌꯦ꯫ ꯇꯣꯝꯕ, ꯍꯣꯏ, ꯅꯪꯅ ꯍꯥꯏꯗꯣ ꯌꯥꯝ ꯆꯨꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯁꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯕ ꯃꯥꯒꯤ ꯂꯧ ꯁꯨꯔꯨꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯏꯃꯨꯡ ꯑꯃꯒꯤ ꯂꯧ ꯁꯨꯕꯤꯒꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯂꯥꯛꯏ꯫ ꯁꯅꯥꯖꯥꯎꯁꯨ ꯇꯣꯝꯕ ꯂꯥꯛꯄꯗꯨ ꯎꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯅ ꯇꯣꯝꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯑꯦ ꯇꯣꯝꯕ, ꯀꯥꯏꯗꯅꯣ ꯅꯪꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯂꯤꯗꯨꯅ? ꯇꯣꯝꯕ, ꯇꯥꯆꯧ, ꯏꯟꯗꯣꯟ ꯊꯝꯕꯥꯇꯣꯟ ꯍꯣꯏꯒꯤ ꯂꯧ ꯁꯨꯕꯤꯔꯨꯒꯦ ꯇꯧꯕꯅꯤ꯫ ꯈꯨꯔꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯇꯣꯟꯗꯣꯟꯁꯨ ꯄꯤꯛꯂꯤꯕꯅꯤꯅ ꯂꯧ ꯁꯨꯕꯁꯨ ꯉꯝꯕ ꯅꯠꯇ꯭ꯔꯤ꯫ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯁꯅꯥꯖꯥꯎꯅ, ꯍꯦ ꯑꯄꯪ, ꯄꯪꯈ꯭ꯔꯦꯗꯀꯣ ꯅꯪꯁꯦ, ꯃꯤꯅ ꯇꯧꯔꯒ ꯅꯪꯕꯨ ꯁꯤꯖꯤꯟꯅꯔꯤꯕꯅꯤꯅꯦ꯫ ꯇꯣꯟꯗꯣꯟꯅ ꯅꯪꯉꯣꯟꯗꯒꯤ ꯍꯦꯟꯅ ꯁꯤꯡꯈ꯭ꯔꯦ꯫ ꯇꯣꯝꯕ, ꯀꯩꯅꯣꯗ ꯇꯥꯆꯧ, ꯇꯣꯟꯗꯣꯟꯁꯨ ꯏꯅꯥꯎꯄꯥꯒꯨꯝꯕꯅꯤ ꯀꯩꯅꯣ꯫ ꯁꯅꯥꯖꯥꯎ, ꯅꯪ ꯃꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯒ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯍꯥ? ꯑꯩꯅ ꯍꯥꯏꯁꯤꯅꯤ, ꯃꯣꯏꯒꯤ ꯂꯧꯗꯣ ꯁꯨꯕꯤꯕ ꯌꯥꯔꯣꯏꯀꯣ꯫ ꯇꯣꯝꯕ, ꯇꯥꯆꯧ, ꯑꯩ ꯇꯥꯆꯧꯅ ꯍꯥꯏꯔꯤꯗꯣ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯕ ꯈꯛꯇꯗ ꯅꯣꯡꯃꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯃꯤꯁꯛ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯍꯜꯂꯛꯀꯗꯣꯏꯅꯤ꯫ ꯁꯅꯥꯖꯥꯎ, ꯅꯪ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯗ ꯃꯣꯟꯗ꯭ꯔꯪꯗꯣ ꯑꯗꯨꯝ ꯇꯧꯔ ꯂꯩꯌꯨ, ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯥ ꯌꯦꯡꯉꯨ꯫ ꯇꯣꯝꯕ ꯁꯥꯎꯅ ꯈꯨꯝꯂꯛꯏ, ꯇꯥꯆꯧ, ꯑꯩꯅ ꯍꯥꯏꯁꯤꯅꯤ, ꯅꯣꯡꯃꯗꯤ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯍꯟꯕꯤꯔꯛꯀꯅꯤ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯇꯣꯟꯗꯣꯟꯈꯣꯏꯒꯤ ꯂꯧ ꯑꯗꯨ ꯁꯨꯕꯤꯕ ꯆꯠꯂꯝꯃꯤ꯫ ꯁꯅꯥꯖꯥꯎꯁꯨ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕ ꯇꯣꯟꯗꯣꯟꯈꯣꯏꯒꯤ ꯂꯧ ꯁꯨꯕꯤꯕ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ꯫
ꯃꯌꯨꯝ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕꯗꯨ ꯀꯔꯝꯕ ꯃꯇꯝꯗ ꯀꯣꯛꯀꯅꯤ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯁꯨꯝ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯃꯕꯨꯛꯅꯤꯡꯗꯁꯨ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯕꯨ ꯑꯁꯨꯝꯅ ꯅꯤꯡꯖꯗꯨꯅ ꯂꯥꯛꯂꯤ꯫ ꯍꯦ ꯇꯥꯏꯕꯪ ꯃꯄꯨ, ꯑꯩꯕꯨ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯑꯃꯨꯛꯇꯪꯗꯤ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯋꯥꯕꯅ ꯂꯣꯏꯔꯤ꯫ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯅꯨꯡꯉꯥꯏꯍꯟꯕꯤꯌꯨ꯫ ꯑꯁꯤ ꯈꯟꯅ ꯃꯍꯥꯛ ꯃꯌꯨꯝ ꯍꯜꯂꯛꯂꯤ꯫ ꯑꯗꯨꯒ ꯑꯔꯩꯕ ꯈꯔ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯔꯕ ꯃꯇꯨꯡ ꯐꯃꯨꯡ ꯆꯪꯗꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯅ ꯃꯪ ꯑꯃ ꯃꯪꯂꯝꯃꯤ꯫ ꯃꯪ ꯑꯗꯨꯗ ꯃꯍꯥꯛ ꯎꯃꯪ ꯑꯃꯗ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯎꯍꯩ ꯐꯖꯅ ꯄꯥꯟꯕ ꯎꯄꯥꯝꯕꯤ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯎꯄꯥꯝꯕꯤ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯨꯄꯥ ꯃꯆꯥ, ꯑꯩꯒꯤ ꯎꯍꯩꯁꯦ ꯌꯥꯝꯅ ꯍꯥꯎꯕꯅꯤ, ꯅꯪꯁꯨ ꯆꯥꯎ, ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯒꯤꯁꯨ ꯈꯔ ꯍꯦꯛꯂꯒ ꯄꯨꯕꯤꯈꯣ꯫ ꯑꯗꯨꯕꯨ ꯇꯣꯝꯕ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯐꯝꯂꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯎꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯎꯅꯥ ꯃꯌꯥꯝ ꯑꯃ ꯁꯅꯥ ꯑꯣꯟꯗꯨꯅ ꯇꯣꯝꯕꯒꯤ ꯀꯣꯛꯊꯛꯇ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯇꯣꯝꯕ ꯃꯤꯀꯞ ꯊꯣꯛꯂꯛꯂꯤ꯫ ꯑꯗꯨꯒ ꯃꯁꯥꯅ ꯃꯊꯟꯇ ꯑꯁꯨꯝꯅ ꯍꯥꯏꯖꯔꯝꯃꯤ, ꯅꯣꯡꯉꯥꯜꯂꯝꯂꯦꯗꯅ ꯁꯤꯗꯤ꯫ ꯑꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯗ ꯃꯪꯕ ꯃꯪꯁꯦ ꯑꯁꯦꯡꯕ ꯑꯣꯏꯒꯜꯂꯦ ꯍꯥꯏꯕꯅꯤ꯫ ꯇꯁꯦꯡꯅ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯅꯥ ꯍꯩꯊꯕꯤꯔꯛꯇꯣꯏꯖꯥꯠꯂꯥꯅꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯗ ꯃꯥꯒꯤ ꯃꯪ ꯑꯗꯨ ꯇꯝꯅꯕ ꯀꯧꯔꯛꯏ꯫ ꯃꯦꯃꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯇꯣꯝꯕꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯃꯦꯃꯤꯁꯨ ꯄ꯭ꯔꯞ ꯆꯪꯂꯛꯏ꯫ ꯃꯦꯃꯤ, ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯑꯌꯨꯛꯁꯤꯗ ꯀꯣꯏꯀꯧ ꯀꯧꯔꯤꯗꯨꯕꯣ? ꯇꯣꯝꯕ, ꯃꯦꯃꯤ, ꯑꯩꯒꯤ ꯃꯪꯗꯅꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯉꯣꯟꯗ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯍꯩꯊꯕꯤꯔꯛꯄꯒꯤ ꯋꯥꯅꯤ꯫ ꯑꯌꯨꯛꯇ ꯃꯪꯕ ꯃꯪꯁꯦ ꯆꯨꯝꯃꯦ ꯍꯥꯏꯅꯕꯅꯤ꯫ ꯅꯪꯅꯁꯨ ꯅꯍꯥꯟꯃꯨꯛ ꯍꯥꯏꯈꯤꯕꯗꯣ, ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯅꯥ ꯁꯣꯏꯗꯅ ꯍꯩꯊꯕꯤꯔꯛꯂꯅꯤꯀꯣ? ꯃꯦꯃꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯒꯤ ꯑꯣꯏꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯅꯪꯒꯤ ꯂꯥꯏꯕꯛꯇꯕꯨ ꯇꯝꯂꯝꯂꯕꯗꯤ ꯁꯅꯥꯁꯤꯡꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯑꯗꯣ ꯆꯥꯛ ꯂꯣꯏꯔꯕꯅꯤ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ꯫ ꯇꯣꯝꯕꯅ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗꯣꯛꯂꯕ ꯃꯇꯨꯡ ꯆꯥꯛ ꯆꯥꯊꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯂꯧꯐꯝ ꯑꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯧꯐꯝꯗꯨꯗ ꯇꯝꯅ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯃꯌꯥꯝꯕ ꯁꯅꯥꯖꯥꯎ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯅꯥꯖꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯅꯥꯖꯥꯎ, ꯇꯣꯝꯕ, ꯅꯪꯅ ꯑꯗꯨ ꯍꯔꯥꯎꯅ ꯂꯥꯛꯂꯤꯕꯗꯨꯕꯨ ꯀꯩꯒꯤꯅꯣꯅꯦ? ꯁꯅꯥ ꯂꯨꯄꯥ ꯁꯦꯜꯒ ꯐꯪꯗꯧꯔꯕꯣ ꯅꯪꯕꯣ? ꯇꯣꯝꯕ, ꯐꯪꯗ꯭ꯔꯤꯌꯦ ꯇꯥꯆꯧ, ꯑꯗꯣ ꯐꯪꯗꯤ ꯐꯪꯗꯧꯔꯦ ꯇꯥꯆꯧ꯫ ꯁꯅꯥꯖꯥꯎ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ? ꯂꯧꯒ ꯌꯣꯟꯗꯧꯔꯕꯣꯕ ꯅꯪꯕꯣ? ꯇꯣꯝꯕ, ꯅꯠꯇꯤꯌꯦ ꯇꯥꯆꯧ, ꯑꯗꯨꯕꯨꯔꯣ ꯑꯩꯒꯤ ꯃꯪꯗꯅꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯍꯩꯊꯕꯤꯔꯛꯄ, ꯑꯗꯨꯒ ꯑꯌꯨꯛꯇ ꯃꯪꯕ ꯃꯪꯁꯦ ꯆꯨꯝꯒꯜꯂꯦꯅꯁꯨ ꯍꯥꯏ꯫ ꯇꯣꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨ ꯇꯥꯕꯗ ꯁꯅꯥꯖꯥꯎꯗꯤ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯁꯅꯥꯖꯥꯎ, ꯍꯣ ꯑꯗꯨꯒꯤꯅꯤꯅꯦ, ꯑꯩꯒꯤꯁꯨ ꯑꯌꯨꯛꯀꯤ ꯃꯪꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯐꯪꯂꯝꯃꯤ꯫ ꯇꯣꯝꯕ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯇꯣꯝꯕ, ꯑꯗꯨꯗꯤ ꯇꯥꯆꯧ, ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯁꯅꯥ ꯁꯣꯏꯗꯅ ꯐꯪꯂꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯃꯥꯒꯤ ꯂꯧꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯅꯥꯖꯥꯎ ꯑꯁꯨꯝꯅ ꯈꯪꯍꯧꯏ, ꯁꯅꯥꯖꯥꯎ, ꯀꯌꯥꯗ ꯄꯪꯂꯤꯕꯅꯣ ꯌꯦꯡꯉꯨꯅꯦ, ꯀꯣꯛꯊꯛꯇ ꯁꯅꯥ ꯍꯩꯊꯔꯛꯂꯅꯤ ꯀꯥꯏꯅ ꯍꯔꯥꯎꯔꯤꯅꯤ ꯇꯧꯔꯤꯁꯦ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯕ ꯃꯥꯒꯤ ꯑꯌꯨꯛꯀꯤ ꯃꯪ ꯑꯗꯨ ꯑꯁꯦꯡꯕ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯍꯔꯥꯎ ꯂꯧ ꯁꯨꯔꯤ꯫ ꯃꯍꯥꯛꯅ ꯂꯧ ꯑꯁꯨꯝ ꯁꯨꯕꯗ ꯃꯈꯣꯡꯗ ꯀꯔꯤꯒꯨꯝꯕ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯀꯔꯤꯅꯣꯅꯦ ꯈꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯍꯣꯒꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤꯔꯥꯡ ꯂꯣꯏꯅ ꯊꯨꯝꯖꯤꯜꯂꯕ ꯆꯐꯨ ꯑꯃ ꯑꯣꯏꯔꯝꯂꯦ꯫ ꯁꯤꯗꯤ ꯂꯩꯕꯥꯛꯀꯤ ꯆꯐꯨꯅꯤꯅꯦ, ꯃꯅꯨꯡꯗ ꯀꯔꯤꯕꯨ ꯌꯥꯎꯕꯖꯥꯠꯅꯣ? ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯕꯅ ꯆꯐꯨ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯊꯤꯟꯖꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕ ꯁꯅꯥꯖꯥꯎꯒꯤ ꯃꯪ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯇꯣꯝꯕ, ꯇꯥꯏꯕꯪ ꯃꯄꯨꯅ ꯇꯥꯆꯧꯒꯤ ꯃꯪꯗꯣ
ꯑꯁꯦꯡꯕ ꯑꯣꯏꯍꯟꯕꯤꯔꯦꯗꯅ꯫ ꯁꯤꯗꯤ ꯇꯥꯆꯧꯒꯤ ꯁꯅꯥꯅꯤ, ꯑꯩ ꯇꯥꯆꯧꯗ ꯆꯠꯂꯒ ꯍꯥꯏꯔꯨꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯕ ꯁꯅꯥꯖꯥꯎꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ, ꯑꯗꯨꯒ ꯁꯅꯥꯖꯥꯎꯕꯨ ꯀꯧꯔꯝꯃꯤ꯫ ꯇꯥꯆꯧ, ꯇꯥꯆꯧ, ꯇꯥꯕ꯭ꯔꯣ ꯇꯥꯆꯧ? ꯇꯥꯆꯧ, ꯇꯥꯆꯧ꯫ ꯁꯅꯥꯖꯥꯎꯅ ꯇꯣꯝꯕꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯀꯨꯝꯂꯛꯏ꯫ ꯀꯩꯗꯧꯔꯦ ꯇꯣꯝꯕ, ꯅꯪꯅ ꯍꯥꯊꯨ ꯍꯥꯊꯨ ꯑꯃꯨꯛ ꯂꯥꯛꯂꯤꯁꯤꯕꯣ? ꯇꯣꯝꯕ, ꯇꯥꯆꯧꯒꯤ ꯃꯪꯗꯣ ꯑꯁꯦꯡꯕ ꯑꯣꯏꯔꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯌꯨꯛꯇ ꯃꯪꯕ ꯃꯪꯁꯦ ꯆꯨꯝꯃꯦꯅ꯫ ꯇꯥꯆꯧꯒꯤ ꯃꯪꯗ ꯂꯩꯕꯥꯛ ꯃꯅꯨꯡꯗꯒꯤ ꯁꯅꯥ ꯐꯪꯕꯗꯣ ꯆꯨꯝꯃꯕꯅꯤ꯫ ꯑꯩꯒꯤ ꯂꯧꯐꯝꯗ ꯇꯥꯆꯧꯒꯤ ꯁꯅꯥꯗꯣ ꯆꯐꯨ ꯑꯃꯗ ꯌꯥꯎꯔꯒ ꯂꯩꯍꯧꯔꯕꯅꯤ, ꯊꯨꯅ ꯂꯧꯔꯨꯔꯣ ꯇꯥꯆꯧ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯍꯟꯖꯥꯎ, ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ, ꯉꯥꯎꯕꯨ ꯉꯥꯎꯔꯕ ꯀꯩꯅꯣ? ꯃꯥꯒꯤ ꯂꯧꯐꯝꯗ ꯐꯪꯕ ꯁꯅꯥꯗꯨꯕꯨ ꯑꯩꯒꯤꯅꯤ ꯂꯧꯔꯨꯔꯣ ꯍꯥꯏꯕꯁꯤꯕꯣ? ꯄꯪꯃꯜꯂꯗꯤ ꯇꯣꯛꯆꯕ ꯇꯥꯔꯦꯗꯅ, ꯑꯩ ꯂꯧꯔꯨꯈꯤꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯁꯅꯥꯖꯥꯎ ꯑꯗꯨ ꯇꯣꯝꯕꯒꯤ ꯂꯧꯐꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯇꯣꯝꯕꯅ ꯍꯥꯏꯕꯗꯨꯃꯛ ꯆꯨꯝꯂꯝꯂꯦ꯫ ꯂꯧꯐꯝ ꯑꯗꯨꯗ ꯆꯐꯨ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯁꯅꯥꯖꯥꯎ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯄꯪꯗꯨꯅ ꯍꯥꯏꯕꯗꯣ ꯆꯨꯝꯂꯦꯗꯅ ꯁꯤꯗꯤ, ꯑꯗꯨꯛ ꯄꯪꯕ ꯃꯥꯅ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯁꯤꯅꯤ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯃꯥꯒꯤ ꯑꯣꯏꯔꯣꯅ ꯄꯤꯔꯛꯂꯕꯁꯤꯐꯥꯎ ꯄꯪꯃꯟꯗꯅ ꯍꯦꯛ ꯑꯣꯏꯕ ꯐꯪꯗꯦꯗꯀꯣ꯫ ꯑꯁꯤ ꯈꯟꯗꯨꯅ ꯁꯅꯥꯖꯥꯎ ꯑꯗꯨ ꯅꯣꯛꯂꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯐꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯐꯨ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯃ ꯊꯨꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯗꯨ ꯊꯨꯖꯤꯟꯗꯨꯅ ꯂꯩꯕꯅ ꯃꯍꯥꯛ ꯁꯅꯥꯗꯤ ꯎꯔꯝꯗꯦ꯫ ꯁꯤꯗꯤ ꯃꯤꯔꯥꯡ ꯉꯥꯛꯇꯅꯤꯅꯦ, ꯆꯤꯛꯇꯅ ꯁꯤꯕꯨ ꯁꯤꯔꯝꯅꯤ꯫ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯑꯉꯥꯡꯅꯣ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯑꯩꯅꯗꯤ ꯏꯆꯝ ꯆꯝꯅ ꯈꯜꯂꯨꯔꯒ ꯃꯥꯗꯤ ꯃꯕꯨꯛ ꯌꯥꯝꯅ ꯐꯠꯂꯝꯗ꯭ꯔꯤꯖꯥꯠꯅꯤꯗꯅ꯫ ꯑꯩꯕꯨ ꯃꯤꯔꯥꯡꯁꯤꯡꯁꯤꯅ ꯆꯤꯛꯅꯕ ꯇꯧꯔꯤꯕꯅꯤꯅꯦ, ꯈꯪꯒꯅꯤꯕ ꯃꯥ ꯅꯨꯡꯗꯥꯡ ꯑꯣꯏꯔꯛꯈꯤꯁꯅꯨ꯫ ꯑꯁꯤ ꯈꯟꯗꯨꯅ ꯑꯍꯟꯖꯥꯎ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯕꯗꯨ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯦꯃꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤꯗꯨꯕꯣ? ꯇꯣꯝꯕ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯇꯣꯝꯕ, ꯀꯩꯁꯨ ꯇꯧꯗꯦꯗ, ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯗꯅ ꯇꯧꯕꯅꯤ꯫ ꯇꯣꯝꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯎꯔꯗꯨꯅ ꯃꯦꯃꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯩꯁꯨ ꯈꯜꯂꯨꯅꯣ, ꯀꯩꯗꯧꯔꯒꯦ? ꯁꯦ, ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ꯫ ꯑꯁꯨꯝꯅ ꯃꯦꯃꯤꯅ ꯇꯣꯝꯕꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯇꯣꯝꯕꯒ ꯃꯦꯃꯤꯒꯗꯨ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯐꯝꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯖꯥꯎ ꯑꯗꯨ ꯆꯐꯨ ꯑꯗꯨ ꯄꯨꯗꯨꯅ ꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯇꯣꯝꯕꯒꯤ ꯃꯌꯨꯝ ꯃꯊꯛꯇ ꯀꯥꯈꯠꯇꯨꯅ ꯌꯨꯝꯒꯤ ꯑꯍꯣꯕꯗꯨꯗꯒꯤ ꯃꯤꯔꯥꯡ ꯑꯗꯨ ꯍꯩꯊꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥ ꯌꯥꯎꯕ ꯆꯐꯨ ꯑꯗꯨ ꯎꯞꯁꯤꯜꯂꯒ ꯍꯩꯊꯔꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯌꯨꯝ ꯑꯍꯣꯕ ꯃꯊꯛꯇꯒꯤ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯇꯥꯔꯛꯄꯗꯨ ꯑꯗꯨꯗꯗꯤ ꯇꯣꯝꯕꯒ ꯃꯦꯃꯤꯒꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯇꯣꯝꯕ, ꯁꯅꯥ ꯉꯥꯛꯇꯅꯤ ꯁꯤꯗꯤ, ꯑꯩꯒꯤ ꯃꯪꯗꯨ ꯆꯨꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯄꯨꯅ ꯀꯣꯛꯊꯛꯇ ꯁꯅꯥ ꯍꯩꯊꯕꯤꯔꯛꯄꯗꯣ ꯆꯨꯝꯃꯤ ꯇꯨ꯫ ꯇꯣꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯖꯥꯎꯗꯨ ꯑꯁꯨꯝꯅ ꯈꯜꯂꯦ꯫ ꯑꯁꯦꯡꯕꯩ ꯁꯅꯥ ꯑꯣꯏ ꯃꯥꯜꯂꯦ꯫ ꯑꯩꯁꯦ ꯄꯪꯈ꯭ꯔꯦꯗꯀꯣ, ꯃꯤꯔꯥꯡꯁꯤꯡ ꯑꯗꯣ ꯍꯥꯏꯗꯣꯛꯂꯒ ꯈꯤꯇꯐꯥꯎ ꯌꯦꯡꯍꯧꯗꯦꯗ꯫ ꯍꯧꯖꯤꯛꯇꯤ ꯁꯅꯥꯁꯤꯡꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯍꯧꯗ꯭ꯔꯦꯗꯅ꯫ ꯑꯁꯤ ꯈꯟꯗꯨꯅ ꯁꯅꯥꯖꯥꯎ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯇꯣꯝꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯃꯤꯒ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫